ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯣꯋꯤꯡ꯫ ꯐꯤꯂꯝ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ, ꯃꯇꯨꯡ ꯇꯥꯔꯛꯄꯁꯤꯡꯗ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕꯃꯛꯇꯗ ꯎꯠꯂꯤꯕꯁꯤ 1959ꯒꯤ ꯃꯇꯝꯅꯤ꯫ ꯁ꯭ꯀꯨꯜ ꯀꯦꯝꯄꯁꯇ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯂꯨꯁꯤꯟꯗꯥ ꯏꯝꯕ꯭ꯔꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕꯗꯨ ꯌꯥꯎꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯀꯔꯤꯅꯣ ꯈꯣꯟꯖꯦꯜ ꯈꯔꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯁꯨ ꯇꯥꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯤꯁ ꯇꯥꯏꯂꯔꯅ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯗꯨ ꯀ꯭ꯂꯥꯁꯇ ꯆꯪꯉꯛꯅꯕ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯁꯤꯟꯗꯥꯗꯤ ꯂꯦꯞꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯉꯝꯗꯦ꯫ ꯃꯤꯁ ꯇꯥꯏꯂꯔꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯨꯁꯤꯟꯗꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯤꯁ ꯇꯥꯏꯂꯔꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯍꯌꯦꯡ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯍꯥꯡꯗꯣꯛꯀꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯁ꯭ꯄꯤꯁꯤꯌꯦꯜ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯃꯥꯡ ꯊꯥꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯀ꯭ꯂꯥꯔꯛꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯒꯤ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯑꯃ ꯍꯪꯈꯤꯕꯗꯨ ꯅꯈꯣꯏ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯃꯤꯁ ꯇꯥꯏꯂꯔꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯤ ꯍꯥꯏꯅ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯈꯨꯝꯃꯛꯏ꯫ ꯃꯤꯁ ꯇꯥꯏꯂꯔꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯨꯁꯤꯟꯗꯥꯅ ꯄꯨꯊꯣꯔꯛꯈꯤꯕ ꯑꯥꯏꯗꯤꯌꯥ ꯑꯗꯨꯅ ꯏꯐ ꯐꯖꯔꯦ꯫ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯊꯧꯔꯝ ꯑꯁꯤꯗꯤ ꯇꯥꯏꯝ ꯀꯦꯞꯁꯨꯜ ꯐꯨꯝꯖꯤꯟꯕꯅ ꯑꯣꯏꯒꯅꯤ꯫ ꯃꯤꯁ ꯇꯥꯏꯂꯔꯒꯤ ꯋꯥꯐꯝꯗꯨꯗ ꯁꯥꯇ꯭ꯔ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯃꯤꯁ, ꯇꯥꯏꯝ ꯀꯦꯞꯁꯨꯜ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ?" ꯃꯤꯁ ꯇꯥꯏꯂꯔꯅ ꯇꯥꯏꯝ ꯀꯦꯞꯁꯨꯜ ꯊꯥꯕ ꯁꯤꯂꯤꯟꯗꯔꯒꯤ ꯁꯦꯞ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕꯁꯤꯡ ꯑꯗꯨ ꯂꯥꯏ ꯑꯣꯏꯅ ꯌꯦꯛꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡ ꯑꯗꯨ ꯁꯤꯗ ꯍꯥꯞꯄꯒ ꯐꯨꯝꯖꯤꯟꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯆꯍꯤ 50ꯒꯤ ꯃꯇꯨꯡꯗ ꯇꯥꯏꯝ ꯀꯦꯞꯁꯨꯜ ꯑꯁꯤ ꯂꯧꯊꯣꯛꯂꯒ ꯃꯇꯝꯗꯨꯒꯤ ꯂꯥꯛꯀꯗꯕ ꯁ꯭ꯀꯨꯜꯁꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯛꯀꯗꯧꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯑꯃꯨꯛ ꯌꯦꯟꯊꯣꯛꯀꯅꯤ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯁꯤꯡ ꯑꯗꯨ ꯌꯦꯛꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯉꯥꯏꯍꯥꯛ ꯍꯧꯈꯤꯗꯨꯅ ꯃꯤꯁ ꯇꯥꯏꯂꯔꯅ ꯑꯉꯥꯡꯁꯤꯡꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯁꯤꯟꯗꯥꯗꯤ ꯂꯥꯏ ꯌꯦꯛꯄꯒꯤ ꯃꯍꯨꯠ ꯅꯝꯕꯔ ꯃꯌꯥꯝ ꯑꯃ ꯏꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯤꯁ ꯇꯥꯏꯂꯔꯅ ꯀꯔꯤꯒꯤꯗꯃꯛ ꯂꯥꯏ ꯌꯦꯛꯄꯒꯤ ꯃꯍꯨꯠ ꯅꯝꯕꯔ ꯃꯌꯥꯝ ꯑꯃ ꯏꯔꯤꯕꯅꯣ? "ꯑꯥꯏꯗꯤꯌꯥꯁꯤꯃꯛꯁꯨ ꯅꯍꯥꯟ ꯅꯪꯅ ꯄꯨꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯁꯤꯟꯗꯥꯒꯤ ꯆꯦ ꯑꯗꯨ ꯃꯤꯁ ꯇꯥꯏꯂꯔꯅ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯨꯁꯤꯟꯗꯥꯅ ꯏꯅꯤꯡꯂꯤꯕ ꯅꯝꯕꯔꯁꯤꯡ ꯑꯗꯨꯗꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯋꯤꯂꯤꯌꯝ ꯗꯣꯁꯦꯟ ꯏꯂꯤꯃꯦꯟꯇꯔꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯍꯥꯡꯗꯣꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯊꯪ ꯇꯧꯈ꯭ꯔꯕ ꯇꯨꯡꯗ ꯇꯥꯏꯝ ꯀꯦꯞꯁꯨꯜ ꯑꯗꯨ ꯐꯨꯝꯖꯤꯟꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯂꯨꯁꯤꯟꯗꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯥꯏꯝ ꯀꯦꯞꯁꯨꯜ ꯑꯗꯨ ꯐꯨꯝꯂꯕ ꯃꯇꯨꯡ ꯃꯤꯁ ꯇꯥꯏꯂꯔꯅ ꯌꯦꯡꯊꯣꯔꯛꯄꯗ ꯂꯨꯁꯤꯟꯗꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯨꯁꯤꯟꯗꯥꯕꯨ ꯃꯌꯥꯝꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯔꯨꯝ ꯑꯃꯒꯤ ꯊꯣꯡꯖꯤꯟ ꯌꯧꯔꯛꯄꯗ ꯊꯣꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯑꯃꯅ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯃꯤꯁ ꯇꯥꯏꯂꯔꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯂꯨꯁꯤꯟꯗꯥꯒꯤ ꯃꯈꯨꯠꯇꯨ ꯏ ꯇꯩꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯡꯗꯨꯁꯨ ꯏ ꯇꯩꯔꯝꯃꯤ꯫ ꯅꯝꯕꯔ ꯈꯔꯁꯨ ꯈꯨꯖꯤꯟꯅ ꯈꯣꯠꯂꯒ ꯏꯔꯝꯕꯗꯨ ꯎꯔꯛꯏ꯫ ꯂꯨꯁꯤꯟꯗꯥ ꯉꯔꯥꯡꯒꯤ ꯑꯗꯨꯒꯨꯝꯅ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤꯕ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯑꯃꯨꯛꯇ ꯂꯦꯞꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯤꯁ ꯇꯥꯏꯂꯔꯗꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯟ ꯑꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯛꯂꯤꯕꯁꯤ ꯆꯍꯤ 50ꯒꯤ ꯃꯇꯨꯡꯅꯤ꯫ ꯖꯣꯟ ꯀꯣꯁꯂꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯀꯦꯂꯦꯕ ꯀꯣꯁꯂꯔ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤ꯫ ꯀꯦꯂꯦꯕ ꯀꯣꯁꯂꯔ ꯑꯁꯤ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ, ꯃꯄꯥꯒ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯅꯤ꯫ ꯖꯣꯟꯅ ꯃꯆꯥꯅꯨꯄꯥ ꯀꯦꯂꯦꯕꯇ ꯇꯦꯂꯦꯁꯀꯣꯞꯇ ꯁꯦꯇꯔꯟꯒꯤ ꯔꯤꯡ ꯌꯦꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯦꯂꯦꯕꯁꯨ ꯇꯦꯂꯦꯁꯀꯣꯞꯇ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯂꯩꯔꯝꯒꯗ꯭ꯔꯥ?" ꯖꯣꯟꯅ ꯈꯨꯝꯂꯛꯏ, "ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯕꯒꯤ ꯈꯨꯗꯝ ꯊꯦꯡꯅꯗ꯭ꯔꯤ." ꯀꯦꯂꯦꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯁꯤꯡꯗ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯂꯩꯕꯒꯤ ꯑꯣꯏꯊꯣꯛꯄꯗꯤ ꯂꯩꯒꯗ꯭ꯔꯥ?" ꯖꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯀꯨꯝꯕ ꯁ꯭ꯇꯥꯔ ꯃꯌꯥꯝ ꯑꯃ ꯒꯦꯂꯦꯛꯁꯤꯁꯤꯗ ꯂꯩꯔꯤꯕꯁꯤꯗ ꯌꯦꯡꯂꯨꯔꯒꯗꯤ ꯂꯩꯔꯝꯕꯁꯨ ꯌꯥꯏ" ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯖꯣꯟ ꯆꯪꯉꯛꯏ ꯑꯗꯨꯒ ꯇꯤꯚꯤ ꯑꯗꯨ ꯑꯣꯐ ꯇꯧꯅꯕ ꯍꯥꯏꯔꯛꯏ꯫ ꯀꯦꯂꯦꯕꯅ ꯃꯥꯅ ꯌꯦꯡꯂꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯂꯣꯏꯒꯗꯧꯔꯦ, ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯒꯦ ꯍꯥꯏꯔꯛꯏ꯫ ꯖꯣꯟꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯅꯪ ꯇꯤꯚꯤ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯕꯗꯤ ꯍꯌꯦꯡ ꯀ꯭ꯂꯥꯁꯇ ꯅꯄꯨꯛꯅꯤꯡ ꯆꯪꯉꯔꯣꯏ꯫ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ 50 ꯁꯨꯕ ꯑꯦꯅꯤꯚꯔꯁꯔꯤꯅꯤ, ꯑꯗꯨꯅ ꯀ꯭ꯂꯥꯁ ꯂꯩꯇꯦ ꯍꯥꯏꯈꯤꯕꯗꯨ ꯀꯥꯎꯔꯕ꯭ꯔꯥ?"
Machanupa gi pakhom aduda John na mo hairei. Hoi ai kaude. Asi haraga machagi nakta phamtharakduna wari watai ngihak tawrami. Mathangi numitni William Dawes Elementary School gi 50 suba anniversary tawbagi saktam amo ulai. Miss Tyler su thauram adugidamak laklami. Adubu chahi 50 haukhrabanina Miss Tyler su hojikti ahal oisilame. Thauramdagi saruk ama oina satra sing isai saklami. Isai sakpa loibaga ngasidagi chahi 50 gi mamangda phumjingkiba time capsule adu lokhorai. Satra mayamna yekhiba laising adusu angangsingda mathang yenthoami. Miss Tyler su laising adu yenthokpa yaurami. Asum laising adu yenthorakpada Lucinda na thaina ikhiba number mayam yawba si adu Caleb ta phanglami. Caleb si adu pairaga mi khara hangwa mafam amada thoraktuna si adu munna yenglami. Mamangda Lucinda da tawkhiba adu Caleb ki manakongda khonjeng khara murum sonba tarai. Caleb na mamanglomda yengthokluba matamda irap lapnadana masak khangdaba nupa amakhak lepadu urami. Nakongda murum sonbagi khonjel adusu hena kankhalai. Tanjadu da mamanaba ama changsilakpadagi magi mijeng adu soithokre. Caleb ki si adu yenglamnaga mamanaba adu amuk chatkre. Handangmuk yengthoklubadadi ngasagi sakhangdaba nupa adu leiramdre. Mathangi senda numidangi matam amu ulai. John mapa macha wari sanarambadagi ngasagi si adu Caleb ki bag da yawbadu John na urai si adu lokthoklaga hairai. Karigino nangna si asi yumda purakibadi Caleb na amuk khumai. Maths ki puzzle gumba suman badu da purakpani. Madumu phana oidunasu masidi school gi property ni aduna nang hayengmak pithokhikadabani. Asomna ngayak wari watai sanaraga Caleb pu magi room da tumhankre. John beer takna som leirambadagi magi beer yawba glass aduna number mayam ama iriba chedura thamlami. Glass ki maningi round aduna ngasagi si aduda iriba number mayam dugi maraktagi khara question badu urami. Mahangna glass ki maningna koisaliba number sing adu hana yengba haurai. Aduga mathang number sing mayam adu nainaba haurai. Mahangna number sing adu solve tawruba matamdadi mamangda thokhraba sathi ba thodok kayagi tarik tha chahi amadi thodok tuda sikhiba miyoi singi masinga chap manaba thingnerami. Mathangi numitni MIT #observatory gi room amadani number sing adugi maramda John na magi mamanaba Phil Beckman da loina hairami. John na mahangna circle tawbada lemhoriba number set sing aduda amu makut thillaga hairai. Pattern sing sigi matung inna yengnuragadi hayeng asi karigumba sathiba thodok amada miyoi 34 soidana siragani. Magi wadu tabada Phil Beckman di thajaba ngamlamde. Phil na John da yengduna hairai. John nangbu nasana haijaribadu gyan taribra. John na magi bag tagi envelope ama lauthoklaga Phil Beckman da yengu haina pirami. Phil ngahak yenglaba matungda hairai. Karigino nangna masibu aingonda yenghalibadi. John amu makha tarai. Numit sigi mai chakpagi thodok-sida Ellison su sikhibani. Aduga hairiba mai chakkhibagi tang adusu si asida iriba number mayam sigi list da yawbani. Makhoini marai ngahak tawnaraba tungda Phil Beckman na hairai. Phare adu oiba taragadi nangna circle tawriba number mayam sida lemhoriba sing asina takliba sina karino. John amu hairai. Circle tawbada lemhoriba number sing asidi karisu oiramdaba yai. Wahai du tabada Phil na marak thalai. Adu oiba taradi nangna hariba number sing asisu karisu oiramdaba yaina. Tholiba thodok pumbado coincidence oiramgani. Handaksu makoi ani marai amuk tawnarai. John room adudagi thokre. John na Miss Tyler gi manakta amuk laktuna Lucinda gi maramda hangnami. Mamangda Lucinda na tawkhiba thawong mayam adu amata sithadana wari lirami. Miss Tyler gi wari dagi Lucinda asi chahi kayagi mamangda sikre haibasu John na khanglaklami. Mathangi senda Caleb sanaduna leiringai ngasai sakangdaba nupadu mi amaga loinana car amada lai. Caleb car dugi manakta changlubada amuba nung ama piramaga nupa ani du chatkre. Macha nupa na tawribadu ubada John imungdagi pakhatna senthoraki. Caleb na hoji piramba posak adu mapada yenghalami. John nungduda yengduna hairai. Nang aina kaidawnungda masak khangdaba miyoisinga onsinaganu haiba natra nang homework ti loirabra. Caleb na amuk khumlai minute 10 khakta sanakhige magi wadu tabada mapana hairai. Wa anirak hainaganu
ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯣꯟꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯖꯣꯟꯅ ꯏꯃꯨꯡ ꯆꯪꯂꯛꯂꯒ ꯏꯟꯇꯔꯅꯦꯠꯇ ꯂꯨꯁꯤꯟꯗꯥꯒꯤ ꯃꯔꯝ ꯊꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯖꯣꯟ ꯃꯆꯥꯅꯨꯄꯥ ꯀꯦꯂꯦꯕꯄꯨ ꯂꯧꯕ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯃ GPS ꯗ ꯌꯦꯡꯕꯗ ꯐꯪꯂꯝꯗꯦ꯫ ꯀꯥꯔ ꯃꯅꯨꯡ ꯑꯗꯨꯗ ꯁꯨꯝ ꯐꯝꯂꯒ ꯃꯥꯒꯤ ꯃꯔꯨꯞ ꯐꯤꯜ ꯕꯦꯛꯃꯦꯟꯗ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯤꯉꯩꯗ ꯀꯥꯔꯒꯤ GPS ꯁ꯭ꯀ꯭ꯔꯤꯟꯗ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒꯤ ꯂꯦꯇꯤꯆꯨꯠ ꯑꯃꯗꯤ ꯂꯣꯡꯒꯤꯆꯨꯠ ꯊꯣꯛꯄꯗꯨ ꯎꯔꯛꯏ꯫ ꯄꯟꯊꯕ ꯇꯧꯗꯅ ꯅꯝꯕꯔ ꯃꯌꯥꯝ ꯏꯕ ꯆꯦꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯖꯣꯟꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯣꯜꯕ ꯇꯧꯕꯗ ꯁꯔꯀꯜ ꯇꯧꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯊꯣꯛꯐꯝ ꯃꯐꯝꯒꯤ ꯂꯦꯇꯤꯆꯨꯠ ꯑꯃꯗꯤ ꯂꯣꯡꯒꯤꯆꯨꯠ ꯇꯥꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯪꯂꯛꯈꯤ꯫ ꯖꯣꯟ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯐꯝꯗꯨꯗ ꯑꯣꯏꯔꯤꯕꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯪꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯄ꯭ꯂꯦꯟ ꯑꯃ ꯃꯐꯝꯗꯨꯗ ꯀ꯭ꯔꯥꯁ ꯇꯧꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯝꯃꯤ, ꯁꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯣꯟ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯇꯧꯈꯤꯕꯗꯨꯗ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡ ꯑꯗꯨ 34ꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯖꯣꯟ ꯋꯥꯈꯜ ꯑꯃꯗ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯀꯦꯂꯦꯕꯅ "ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯕꯕꯥ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯖꯣꯟꯅ "ꯀꯩꯁꯨ ꯇꯧꯗꯦ, ꯂꯝꯕꯤꯗ ꯇ꯭ꯔꯛ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯅꯤ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ "ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ?" ꯍꯥꯏꯅ ꯀꯦꯂꯦꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯈꯨꯝꯃꯛꯏ꯫ "ꯑꯩ ꯐꯃꯨꯡ ꯆꯪꯂꯒꯦ, ꯅꯪ ꯍꯣꯝꯋꯥꯔꯛ ꯇꯧꯊꯣꯛꯂꯨꯔꯣ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯇꯤꯚꯤ ꯌꯦꯡꯕꯁꯨ ꯌꯥꯔꯔꯣꯏ, ꯅꯪꯒꯤ ꯅꯊꯧꯗꯣ ꯂꯣꯏꯕꯒ ꯇꯨꯝꯒꯗꯕꯅꯤ꯫ ꯀꯦꯂꯦꯕꯅ "ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯅꯨꯡꯇꯤꯒꯤ ꯑꯩ ꯄꯨꯡ ꯑꯃꯗꯤ ꯇꯤꯚꯤ ꯌꯦꯡꯉꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ?" ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯀꯦꯂꯦꯕ, ꯅꯪ ꯃꯈꯥ ꯇꯥꯅ ꯀꯣꯏꯁꯟ ꯍꯪꯉꯒꯅꯨ." ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯦꯂꯦꯕ ꯁꯥꯎꯔꯞꯅ ꯈꯨꯝꯃꯛꯏ꯫ "ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯗꯤ ꯑꯩ ꯋꯥꯍꯪ ꯍꯪꯕ ꯀꯩꯁꯨ ꯀꯥꯏꯗꯦꯅ? ꯅꯪꯅ ꯑꯩꯕꯨ ꯁꯣꯀꯔꯁꯨ ꯁꯥꯟꯅꯍꯟꯕꯤꯗꯦ, ꯖꯦꯁꯟꯒꯤ ꯃꯅꯥꯛꯇꯁꯨ ꯂꯩꯒꯦ ꯌꯥꯗꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯈꯨꯝꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯨꯝ ꯎꯠꯂꯤꯁꯦ? ꯑꯩ ꯍꯧꯖꯤꯛ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ." ꯑꯁꯨꯝꯅ ꯀꯦꯂꯦꯕ ꯁꯥꯎꯅ ꯋꯥ ꯍꯥꯏꯔꯝꯃꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯉꯥꯏꯍꯥꯛ ꯍꯧꯈ꯭ꯔꯦ꯫ ꯐꯤꯜ ꯕꯦꯛꯃꯦꯟꯗꯨ ꯖꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯐꯤꯜꯁꯨ ꯖꯣꯟꯕꯨ ꯊꯥꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒ ꯅꯝꯕꯔꯁꯤꯡ ꯑꯗꯨꯒ ꯀꯝꯗꯧꯅ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯃꯝꯅꯔꯝꯃꯤ꯫ ꯅꯨꯡꯗꯥꯡ ꯈꯔ ꯊꯦꯡꯂꯛꯂꯕ ꯃꯇꯝꯗ ꯀꯦꯂꯦꯕꯀꯤ ꯔꯨꯝꯗ ꯉꯁꯥꯏ ꯅꯨꯡ ꯑꯃꯨꯕ ꯄꯤꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯆꯪꯂꯛꯏ, ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯃꯩ ꯆꯥꯛꯄꯒꯤ ꯁꯛꯐꯝ ꯑꯃ ꯀꯦꯂꯦꯕꯀꯤ ꯃꯃꯤꯠꯇ ꯎꯍꯜꯂꯝꯃꯤ꯫ ꯀꯦꯂꯦꯕ ꯀꯤꯃꯟꯕꯅ ꯃꯄꯥꯕꯨ ꯀꯟꯅ ꯀꯧꯔꯛꯏ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯖꯣꯟ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯄꯥꯈꯠꯅ ꯔꯨꯝꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯦꯂꯦꯕ ꯃꯁꯤ ꯑꯃꯗ ꯁꯨꯞꯆꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯊꯣꯡꯅꯥꯎꯗꯒꯤ ꯖꯣꯟꯅ ꯎꯔꯝꯃꯤ꯫ ꯖꯣꯟ ꯃꯄꯥꯟꯗ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯥꯅ ꯊꯣꯔꯛꯄꯗ ꯅꯨꯄꯥꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯖꯣꯟ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯂꯨꯁꯤꯟꯗꯥꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯂꯥꯞꯇꯛꯅ ꯂꯨꯁꯤꯟꯗꯥꯒꯤ ꯃꯆꯥꯅꯨꯄꯤ ꯗꯥꯏꯅꯥ ꯋꯥꯂꯦꯟ ꯑꯃꯗꯤ ꯗꯥꯏꯅꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯦꯕꯤꯅ ꯊꯣꯔꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯗꯥꯏꯅꯥ ꯑꯦꯕꯤꯒ ꯂꯣꯏꯅꯅ ꯀꯥꯔ ꯊꯧꯗꯨꯅ ꯆꯠꯈꯤꯕꯗꯨ ꯖꯣꯟꯅ ꯃꯅꯤꯡꯗꯒꯤ ꯇꯞꯅ ꯃꯥꯒꯤ ꯀꯥꯔꯗꯨ ꯊꯧꯗꯨꯅ ꯏꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯖꯣꯟꯅ ꯗꯥꯏꯅꯥꯒ ꯎꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤꯁꯨ ꯁꯥꯔꯝꯃꯤ꯫ ꯖꯣꯟꯅ ꯂꯨꯁꯤꯟꯗꯥꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯍꯪꯂꯛꯄꯗꯨꯗ ꯗꯥꯏꯅꯥꯅ ꯖꯣꯟꯗ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯖꯣꯟꯅ ꯃꯥꯒꯤ ID ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ "ꯑꯩꯍꯥꯛ ꯖꯣꯟ ꯀꯣꯁꯂꯔꯅꯤ, MITꯗ ꯑꯦꯁꯇ꯭ꯔꯣꯐꯤꯖꯤꯛꯁ ꯇꯥꯛꯄꯅꯤ" ꯍꯥꯏꯅ ꯖꯣꯟꯅ ꯈꯨꯝꯂꯝꯃꯤ꯫ ꯖꯣꯟꯅ ꯅꯝꯕꯔ ꯃꯌꯥꯝ ꯌꯥꯎꯕ ꯆꯦꯗꯨ ꯄꯨꯊꯣꯛꯇꯨꯅ ꯂꯨꯁꯤꯟꯗꯥꯅ ꯇꯝꯂꯝꯕ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯇꯥꯏꯝ ꯀꯦꯞꯁꯨꯜꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯗꯥꯏꯅꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯥ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯖꯣꯟꯅ ꯗꯥꯏꯅꯥꯗ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯍꯥꯏꯕꯗꯤ ꯂꯨꯁꯤꯟꯗꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯅꯠꯇ꯭ꯔꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯗꯥꯏꯅꯥꯅ ꯃꯥꯒꯤ ꯃꯄꯥꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯖꯣꯟꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ "ꯑꯩꯅ ꯈꯟꯕꯗ ꯅꯪꯒꯤ ꯏꯃꯥ ꯂꯨꯁꯤꯟꯗꯥꯒꯨꯝꯅ ꯇꯨꯡꯗ ꯊꯣꯔꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡ ꯈꯪꯕ ꯃꯤꯑꯣꯏ ꯈꯔ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯊꯥꯖꯩ." ꯍꯟꯗꯛꯃꯨꯛꯇꯤ ꯗꯥꯏꯅꯥꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯃꯆꯥꯅꯨꯄꯤ ꯑꯦꯕꯤꯕꯨ ꯀꯧꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯖꯣꯟꯅ ꯇꯥꯟꯅꯗꯨꯅ ꯗꯥꯏꯅꯥꯕꯨ ꯈꯥꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯅꯪꯒꯤ ꯏꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯃ ꯇꯁꯦꯡꯅꯃꯛ ꯊꯣꯛꯄꯗꯨ ꯑꯩ ꯏꯁꯥꯃꯛ ꯊꯦꯡꯅꯔꯕꯅꯤ꯫ ꯉꯔꯥꯡ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁꯇ ꯃꯤ 34 ꯁꯤꯕꯗꯨ ꯅꯪꯒꯤ ꯏꯃꯥꯅ ꯍꯥꯟꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ." ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯃꯤ 150 ꯁꯤꯒꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯃꯤꯠ 7 ꯂꯩꯔꯕ ꯃꯇꯨꯡ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 53 ꯁꯤꯗ ꯃꯤꯑꯣꯏ 62 ꯑꯃꯒꯁꯨ ꯁꯤꯒꯅꯤ ꯍꯥꯏꯅ
ꯃꯥꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯟꯒꯤ ꯋꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯗꯥꯏꯅꯥ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯩꯍꯥꯛ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯌꯨ"꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯗꯥꯏꯅꯥꯁꯨ ꯆꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯖꯣꯟꯁꯨ ꯇꯥꯟꯅꯕ ꯂꯦꯞꯇꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯒꯗꯧꯔꯦ꯫ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯍꯥꯛ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯏ꯫ ꯅꯪꯅ ꯌꯥꯔꯗꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ"꯫ ꯖꯣꯟꯒꯤ ꯋꯥꯗꯨꯗ ꯗꯥꯏꯅꯥ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪ ꯎꯠꯂꯛꯂꯤꯕ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯁꯤꯟꯅꯤ꯫ ꯖꯣꯟ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗ ꯂꯥꯛꯂꯤꯕ ꯄꯥꯎꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯏꯁ ꯀꯣꯁ ꯁꯤꯇꯤꯗ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛ ꯂꯥꯛꯄ ꯌꯥꯏ, ꯑꯗꯨꯅ ꯃꯤ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯕ ꯈꯪꯍꯜꯂꯤ ꯍꯥꯏꯅ ꯅ꯭ꯌꯨꯁ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯖꯣꯟꯒꯤ ꯌꯨꯝ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯖꯣꯟ ꯅꯝꯕꯔ ꯃꯌꯥꯝ ꯌꯥꯎꯕ ꯆꯦ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯏꯟꯇꯔꯅꯦꯠ ꯆꯪꯗꯨꯅ ꯃꯦꯞ ꯍꯥꯡꯗꯣꯛꯏ, ꯑꯗꯨꯒ ꯆꯦ ꯑꯗꯨꯗ ꯏꯔꯤꯕ ꯅꯝꯕꯔ ꯁꯤꯔꯤꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯇꯤꯆꯨꯠ ꯂꯣꯡꯒꯤꯆꯨꯠ ꯑꯗꯨ ꯃꯦꯟꯁꯤꯜꯂꯝꯃꯤ꯫ ꯊꯪꯅꯕ ꯁꯤꯟꯗ ꯖꯣꯟ FBI ꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯉꯁꯥꯏ ꯅ꯭ꯌꯨꯁꯇ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯛꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯐꯝ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯐꯝ ꯑꯗꯨ ꯍꯥꯏꯔꯤꯕꯁꯤ ꯅꯝꯕꯔ ꯀꯣꯗ ꯑꯗꯨꯗ ꯁꯣꯜꯕ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯖꯣꯟ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯗꯨꯅ ꯃꯆꯟꯅꯨꯄꯤ ꯒ꯭ꯔꯦꯁꯀꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯀꯦꯂꯦꯕꯄꯨ ꯊꯅꯝꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯒ꯭ꯔꯦꯁꯅ ꯇꯥꯟꯅꯔꯛꯇꯨꯅ ꯂꯣꯟꯅ ꯆꯤꯔꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯕ꯭ꯔꯥ"꯫ ꯖꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯀꯦꯂꯦꯕꯄꯨ ꯅ꯭ꯌꯨꯁ ꯑꯃꯠꯇ ꯌꯦꯡꯍꯟꯒꯅꯨ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯟꯁꯨ ꯆꯠꯈ꯭ꯔꯦ꯫ ꯖꯣꯟ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯉꯁꯤ ꯑꯁꯤ ꯃꯐꯝꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯂꯒꯅꯤ ꯆꯤꯡꯅꯕꯗꯒꯤ ꯃꯥꯡꯖꯧꯅꯅ ꯀꯜꯍꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯟꯕꯒꯤꯅꯤ꯫ ꯃꯥꯅ ꯑꯁꯨꯝ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯅꯨꯄꯥ ꯑꯃꯈꯛ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯕꯗꯨ ꯎꯔꯝꯃꯤ꯫ ꯖꯣꯟꯅ ꯅꯨꯄꯥ ꯑꯗꯨ ꯇꯦꯔꯣꯔꯤꯁ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯅꯨꯄꯥ ꯑꯗꯨ ꯇ꯭ꯔꯦꯟꯗ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯖꯣꯟꯁꯨ ꯇꯥꯟꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯖꯣꯟꯕꯨ ꯂꯦꯞꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯟꯁꯨ ꯂꯦꯞꯂꯝꯃꯤ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨ ꯐꯥꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯆꯪꯂꯨꯕꯗꯗꯤ ꯏꯆꯝ ꯆꯝꯅ ꯄꯣꯠꯆꯩ ꯈꯔ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯖꯣꯟꯅ ꯇꯦꯔꯣꯔꯤꯁ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯆꯤꯡꯅꯕꯗꯨ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇ꯭ꯔꯦꯟ ꯑꯃ ꯇ꯭ꯔꯦꯛꯇ ꯑꯁꯣꯏꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯁꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯦ ꯑꯗꯨꯗ ꯏꯔꯝꯕ ꯅꯝꯕꯔꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝꯁꯤꯗ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯅꯤ ꯍꯥꯏꯅ ꯄ꯭ꯔꯤꯗꯤꯛꯁꯟ ꯇꯧꯔꯝꯕꯗꯨ ꯑꯃꯨꯛ ꯆꯨꯝꯂꯝꯃꯤ꯫ ꯖꯣꯟ ꯃꯆꯥꯅꯨꯄꯥ ꯀꯦꯂꯦꯕꯄꯨ ꯒ꯭ꯔꯦꯁꯀꯤ ꯃꯅꯥꯛꯇꯒꯤ ꯂꯧꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯗꯥꯏꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯦꯕꯤꯒ ꯂꯣꯏꯅꯅ ꯖꯣꯟ ꯍꯣꯏ ꯂꯥꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯥꯏꯅꯥꯅ ꯖꯣꯟꯗ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯅꯍꯥꯟ ꯑꯩꯒ ꯎꯅꯕ ꯅꯨꯃꯤꯠꯇ ꯍꯥꯏꯈꯤꯕ ꯇꯥꯡꯗꯨ ꯑꯣꯛꯇꯣꯕꯔ 19 ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯇꯥꯡ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯇꯠꯇꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯕꯨꯁꯨ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯅ ꯏꯃꯥꯅ ꯍꯥꯏꯕꯤꯔꯝꯃꯤ"꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯣꯟ ꯑꯃꯗꯤ ꯗꯥꯏꯅꯥ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ꯫ ꯃꯐꯝ ꯑꯁꯤ ꯊꯥꯏꯅ ꯂꯨꯁꯤꯟꯗꯥꯅ ꯂꯩꯔꯝꯕ ꯃꯐꯝꯅꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯗꯥꯏꯅꯥꯅ ꯅꯝꯕꯔ ꯃꯌꯥꯝꯗꯨꯒꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯌꯥꯎꯕ ꯃꯌꯦꯛ ꯑꯅꯤꯗꯨ ꯄꯨꯊꯣꯛꯇꯨꯅ ꯖꯣꯟꯗ ꯍꯥꯏꯔꯛꯏ, "ꯃꯁꯤꯗ ꯏꯔꯤꯕꯁꯤ ꯑꯩꯗꯤ 33ꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯉꯝꯗꯦ, ꯃꯁꯤ ꯗꯕꯜ ꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ"꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯌꯦꯡꯉꯛꯄꯗ ꯄꯤꯛꯆꯔ ꯑꯃ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯗꯥꯏꯅꯥꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯒꯤ ꯄꯤꯛꯆꯔꯁꯤ ꯑꯩꯒꯤ ꯏꯃꯥꯅ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯖꯣꯟꯅ ꯊꯦꯠꯂꯝꯂꯤꯕ ꯄꯤꯛꯆꯔ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯊꯪ ꯔꯨꯝ ꯑꯃ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯔꯨꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯗꯥꯏꯅꯥꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤꯗꯅꯤ ꯑꯩꯒꯤ ꯏꯃꯥꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯗꯨ"꯫ ꯔꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯕ ꯇꯨꯡꯗ ꯊꯣꯔꯛꯀꯦ ꯍꯥꯏꯅ ꯈꯣꯡ ꯊꯥꯡꯗꯣꯔꯛꯄꯗ ꯖꯣꯟꯅ ꯄꯣꯠꯁꯛ ꯑꯃ ꯃꯈꯣꯡꯅ ꯅꯦꯠꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯃꯥꯡꯗ ꯀꯦꯂꯦꯕꯇ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯈꯔꯅ ꯄꯤꯔꯝꯕ ꯅꯨꯡ ꯑꯃꯨꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯅꯥꯀꯣꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯆꯤꯔꯣꯜ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯁꯣꯝꯗꯁꯨ ꯖꯣꯟꯅ ꯐꯃꯨꯡ ꯑꯗꯨ ꯍꯥꯏꯒꯠꯂꯨꯕ ꯃꯇꯝꯗꯗꯤ "ꯑꯦꯚ꯭ꯔꯤꯋꯥꯟ ꯑꯦꯜꯁ" ꯍꯥꯏꯅ ꯊꯥꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯉꯁꯥꯏꯒꯤ ꯏ ꯍꯥꯏꯕꯁꯦ ꯃꯤ ꯑꯃꯈꯛ ꯅꯠꯇ꯭ꯔꯦ, ꯃꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯅꯤ"꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯍꯩ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤꯉꯥꯏ ꯃꯄꯥꯟꯗꯒꯤ ꯍꯣꯔꯣꯟ ꯀꯟꯅ ꯈꯣꯡꯂꯛꯏ꯫
ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯖꯣꯟꯅ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯕꯒ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯥꯈꯠꯅ ꯍꯣꯔꯟ ꯈꯣꯡꯕꯗꯨ ꯂꯦꯞꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯣꯔꯟ ꯑꯗꯨ ꯈꯣꯡꯕ ꯂꯦꯞꯄꯒ ꯀꯦꯂꯦꯕꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯁꯤꯗ ꯂꯥꯛꯂꯝꯃꯦ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯣꯟꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯣ ꯃꯈꯣꯏ ꯍꯥꯏꯕꯗꯤ? ꯅꯪ ꯁꯣꯛꯄ꯭ꯔꯥ? ꯁꯣꯛꯇꯦ, ꯆꯨꯝꯅ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕꯅꯤ, ꯑꯁꯨꯝꯅ ꯀꯦꯂꯦꯕꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯖꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯦꯂꯦꯕꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯈꯪꯗꯦ, ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯃꯇꯝ ꯑꯃꯠꯇꯗ ꯄꯨꯂꯞ ꯑꯣꯏꯅ ꯉꯥꯡꯂꯛꯄꯅꯤꯅ꯫ ꯅꯥꯀꯜꯗꯒꯤ ꯑꯦꯕꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏꯅ ꯌꯥꯔꯕꯗꯤ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯗꯥꯏꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯅꯥꯅ ꯍꯥꯏꯔꯝꯕ ꯋꯥꯅꯣ? ꯃꯗꯨꯗꯒꯤ ꯑꯦꯕꯤꯅ ꯆꯤꯔꯣꯜ ꯇꯧꯕ ꯀꯥꯡꯕꯨꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯖꯣꯟꯅ ꯃꯥꯒꯤ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯅꯥꯀꯜꯗ ꯀꯥꯞꯊꯣꯛꯂꯨꯕꯗ ꯅꯨꯄꯥ ꯑꯃ ꯆꯠꯄꯗꯨ ꯎꯔꯝꯃꯤ꯫ ꯈꯣꯡꯂꯩ ꯊꯨꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯟꯅꯈꯤ꯫ ꯅꯨꯄꯥ ꯑꯗꯨ ꯖꯣꯟꯅ ꯇꯥꯟꯅꯕ ꯐꯪꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯣꯟ ꯃꯃꯤꯠ ꯊꯛꯀꯠꯇꯨꯅ ꯃꯃꯤꯠ ꯈꯨꯝꯂꯤꯉꯥꯏ ꯇꯥꯟꯖꯥ ꯂꯧꯔꯒ ꯅꯨꯄꯥ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯣꯟꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯗꯥꯏꯅꯥ ꯑꯃꯗꯤ ꯖꯣꯟ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯖꯣꯟꯅ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯔꯛꯂꯤꯕꯁꯦ꯫ ꯗꯥꯏꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯅ ꯈꯟꯕꯗꯁꯨ ꯑꯦꯕꯤꯒ ꯑꯩꯒ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤ꯫ ꯖꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯄꯨꯝꯅꯃꯛꯁꯤꯅꯅꯤ ꯃꯍꯥꯛꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯇꯥꯡ ꯑꯃꯠꯇ ꯏꯔꯝꯗ꯭ꯔꯤꯕꯁꯦ, ꯑꯇꯣꯞꯄ ꯂꯣꯀꯦꯁꯟ ꯑꯃꯠꯇꯁꯨ ꯆꯦ ꯑꯁꯤꯗ ꯄꯜꯂꯝꯗ꯭ꯔꯤꯕꯁꯦ꯫ ꯗꯥꯏꯅꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯏꯃꯥꯗꯨꯅ ꯄꯨꯝꯅꯃꯛ ꯄꯨꯝꯂꯣꯏ ꯂꯣꯏꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯡꯖꯧꯅꯅ ꯈꯪꯂꯝꯒꯅꯤ ꯑꯁꯤꯔꯥ? ꯑꯩꯈꯣꯏ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯣꯏꯅ ꯁꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯖꯣꯟ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯂꯩ꯫ ꯗꯥꯏꯅꯥ ꯐꯝꯂꯝꯕꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯒꯤ ꯏꯃꯥꯗꯣ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕꯅꯤ ꯖꯣꯟ, ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯆꯨꯝꯅ ꯁꯨꯝ ꯏꯔꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯖꯣꯟꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯥꯅ ꯅꯝꯕꯔ ꯀꯣꯗ ꯑꯣꯏꯅ ꯏꯗꯨꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯨꯗꯤ ꯑꯗꯨꯃꯛ ꯊꯣꯛꯂꯤ꯫ ꯗꯥꯏꯅꯥ ꯃꯄꯤꯔꯥ ꯆꯦꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤꯗꯤ ꯑꯦꯕꯤ ꯈꯛꯇꯅꯤ, ꯑꯦꯕꯤꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯑꯃꯠꯇ ꯊꯣꯛꯍꯟꯕ ꯄꯥꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯖꯣꯟꯅ ꯑꯦꯕꯤꯕꯨ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯕ ꯀꯧꯕ ꯂꯥꯛꯄꯗ ꯉꯔꯥꯡ ꯄꯨꯔꯛꯈꯤꯕ ꯄꯤꯛꯆꯔ ꯑꯗꯨ ꯑꯦꯕꯤꯅ ꯀꯂꯔ ꯁꯪꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯛꯏ꯫ ꯃꯊꯛꯇ ꯂꯥꯏꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯕꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯑꯦꯕꯤꯅ ꯀꯂꯔ ꯁꯪꯂꯝꯃꯤ꯫ ꯑꯦꯕꯤꯅ ꯍꯥꯏꯔꯛꯏ, ꯇꯨ ꯌꯦꯡꯉꯨ ꯅꯨꯃꯤꯠ ꯑꯁꯦ꯫ ꯃꯗꯨ ꯎꯕꯗ ꯖꯣꯟ ꯍꯥꯏꯐꯦꯠ ꯈꯜꯂꯝꯃꯒ ꯄꯟꯊꯕ ꯇꯧꯗꯅ ꯗꯥꯏꯅꯥ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯄꯨꯗꯨꯅ ꯃꯥꯒꯤ ꯔꯤꯁꯔꯆ ꯂꯦꯕꯇ ꯂꯥꯛꯏ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯐꯤꯜꯁꯨ ꯃꯅꯥꯛꯇꯨꯗ ꯂꯩꯔꯤ꯫ ꯖꯣꯟ ꯀꯝꯄ꯭ꯌꯨꯇꯔꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯂꯕ ꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯃꯃꯥꯡꯗ ꯑꯩꯅ ꯑꯦꯛꯁꯇ꯭ꯔꯥ ꯁꯣꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯒꯤ ꯃꯇꯥꯡꯗ ꯄꯦꯄꯔ ꯑꯃ ꯐꯣꯡꯈꯤꯕꯗꯨ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯐꯤꯜꯅ ꯍꯣꯏ ꯑꯩ ꯅꯤꯡꯁꯤꯡꯂꯤ ꯍꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯖꯣꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯇꯣꯞꯄ ꯁ꯭ꯇꯥꯔ ꯑꯃꯗꯒꯤ ꯁꯣꯂꯔ ꯐ꯭ꯂꯦꯌꯔ ꯁꯦꯔꯤꯖ ꯑꯃ ꯂꯥꯛꯄꯗꯨ ꯑꯩꯅ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨꯗ ꯐꯤꯜꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯆꯨꯝꯃꯤ꯫ ꯖꯣꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯦꯗꯨꯗ ꯏꯔꯝꯕ ꯅꯝꯕꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯟꯅꯈꯤꯕꯗꯨ ꯂꯥꯜꯂꯝꯃꯦ꯫ ꯅꯝꯕꯔꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯋꯥꯔꯅꯤꯡ ꯄꯤꯕ ꯑꯣꯏꯔꯝꯃꯦ, ꯑꯀꯛꯅꯕ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯗ ꯄꯤꯕ ꯅꯠꯂꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯗꯨꯗ ꯐꯤꯜ ꯖꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯖꯣꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯑꯀꯟꯕ ꯁꯣꯂꯔ ꯐ꯭ꯂꯦꯌꯔ ꯑꯃ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯔꯦꯗꯤꯌꯦꯁꯟ ꯑꯁꯤ 100 ꯃꯥꯏꯀ꯭ꯔꯣ ꯇꯦꯁꯂꯥ ꯑꯣꯏ꯫ ꯃꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯖꯣꯟ ꯂꯦꯌꯔ ꯑꯁꯤꯕꯨ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯗꯨꯅ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯁꯤꯔꯒꯅꯤ꯫ ꯖꯣꯟ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯊꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏꯗꯕꯁꯤꯗ ꯀꯔꯤꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯤꯕꯅꯣ? ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯄꯁꯤꯗꯒꯤ ꯑꯩꯅ ꯀꯝꯗꯧꯅ ꯀꯟꯕ ꯉꯝꯒꯅꯤ? ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯗꯥꯏꯅꯥꯁꯨ ꯇꯥꯔꯝꯃꯤ꯫ ꯖꯣꯟꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯗꯥꯏꯅꯥ ꯊꯣꯡꯖꯤꯟ ꯃꯌꯥꯗꯒꯤ ꯀꯞꯄꯒ ꯆꯠꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯖꯣꯟ ꯃꯥꯒꯤ ꯃꯔꯨꯞ ꯐꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯤꯜ, ꯉꯁꯤꯗꯤ ꯅꯍꯥꯛ ꯅꯨꯡꯗꯥꯡꯁꯤ ꯅꯪꯒꯤ ꯀꯤꯝꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯖꯣꯟ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯖꯣꯟ ꯗꯥꯏꯅꯥꯒꯤ ꯃꯇꯨꯡ ꯄ꯭ꯔꯞ ꯄ꯭ꯔꯞ ꯏꯟꯅꯔꯛꯏ꯫ ꯗꯥꯏꯅꯥ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯕꯅꯣ? ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯕ ꯑꯁꯤ ꯃꯥꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯊꯥꯖꯕꯒꯤ ꯃꯍꯨꯠ ꯃꯥꯕꯨ ꯑꯉꯥꯎꯕꯤ, ꯋꯥꯈꯜ ꯆꯣꯏꯔꯕꯤꯅꯤ ꯈꯜꯂꯨꯔꯤꯕꯁꯦ ꯑꯩꯁꯦ ꯇꯁꯦꯡꯅ ꯁꯣꯏꯔ ꯃꯥꯜꯂꯦ꯫ ꯗꯥꯏꯅꯥꯅ ꯃꯇꯥꯡꯁꯤꯗ ꯃꯍꯥꯛ ꯍꯥꯏꯔꯤꯕꯁꯤ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥ ꯂꯨꯁꯤꯟꯗꯥꯕꯨꯅꯤ꯫ ꯑꯩꯈꯣꯏ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯂꯩꯔꯕꯗꯤ ꯍꯤꯡꯕ ꯌꯥꯕꯒꯤ ꯎꯊꯣꯛꯄ ꯂꯩꯒꯗ꯭ꯔꯥ?
John hoi haina khumai. Daina amuk makha tarai. Adudi ai Grotonda lairiba caves kharagi mafam khangi. Mafamdu mi pangna su changnadabani. Aidi mafamduda angang oiningaida yamna su sanarai. Mafam aduda aikhoi chatnaba tausi. Dainagi wa adu John su yarami. Makhoi chatnaba pochai sing loisilingai John mapanda thoraktuna magi imung manungda phone tawduna thoklakadawriba thodok-sing adugi matangda hairami. John wari saba loiraga imungda changlai. Masanupa Caleb che amada number mayam ama iduna leirambaduda che du mulli. Adudagi Caleb kolomduna table da amuk number mayam ama irami. Handaksu John na kolomda amuk munbadagi Caleb makhotuna table da khotlami. John machabu masanomduna hairai. Karino Caleb nangna tawribase? Caleb ngasai makai wakhal amada leirubadu gyan lai. Tawriba mayamdu mana tawra haina mapada hanglami. Mathangi sendana John, Caleb, Abby amadi Daina punna William Dodge Elementary School tamna lai. Daina bu car manungda phamalamlaga John school manungda changlaktuna thaina losindana makhutna khotkiba thong adu phaktuna yumda purai. Daina na hairai. John, karigino na mafamsida amuk halaklibadi? John, Daina na hairibadu tadana purakliba thonggi mana adu gari dagi lautharai. Daina amuksu makha tarai. Karino John nangna tawribadu aikhoi caves da khara thuna chanaba tawsi. John na hairai. Aikhoi caves da chatpa yadre. Madu tabada Daina na amu hairai. Karino nangna hairibadu? John na amu hairai. Nangi ima khaktana iroi loiba thaudok thokadaba mafamdu khanglamgani. Mamangda oja amana haikibada number mayam adu iba loisinkidabadu mahangna thong asida makhunna khotlaga soidana iramgani hairakibani. Daina na amu hairai. Tanja sida nangna tawribadu karisu kanadabani. Aikhoi mafamsi thadoktuna chatnaba tawsi. John, Daina na hairibadu tadi. Mana tawgadabadu tawraga lei. Adubu Daina di amuk thokre. Angang aniduga loinana chatnaba sem sakhre. John na thongdugi mathak thangba layar machadu khotokpada number khara uba phangle. Number sing adu uraga mana thorakpadadi angang aniduga Dainaga leiramdre. John na machanupa Caleb pu koikau kaurami. Adubu thiba phangaktabadagi magi car adu thauduna lai. Somdasu Daina car thauna John da call tawrami. Adubu signal phangdabadagi call adu chatlamde. Abby na hairai. Ima, aikhoina chalibasi kadaidano? Aikhoina chalibasi chirol tawba miyoising aduna udanaba lotpa chatlira? Daina na hairai. Hoi, chatkadawriba mafam asidi makhoina uba phanglaroi. Magi wa aduda Abby na amu hairai. Makhoidi aikhoina chaliba khuding asum khangbani. Abby gi wahaidu tabara Daina ngakchana na hairai. Nangdi matau karamna khanglibano? Abby na amu hairai. Moina aikhoida loina hairakpani. Abby gi wa aduda Daina na amu hairai. Adudi nang makhoiga amuk thengnaruraba? Natte ima, makhoiga aikhoiga unaruba natte. Makhoina khonjel oina lona wari sarakpani. Machaki wahaiduda Daina khonjel niklaga hairai. Abby, kamdauna makhoina nakhoida haraklibano? Abby na amu hairai. Aigi koksida matomda makhoina haiba wado tarakpani. Machagi wahaiduda Daina kaplaki. Asumna kapna gari thorakpada gari amana crossing tawrakpada thomjingge tawrambadagi gari edu mamai kahore. Daina pakhatna sorju kanna holami. Tanja aduda Caleb na magi babada call tawge hairai. Daina na kapna hairai. Phone su amata chatkidre. Ma aikhoigi tung soidana inarakani. Asi hairaga gari tu sum thoraklaga oil pump amada khamlami. Daina manaktuda leiba shop aduda changlami. Daina na store aduda changkhringai Caleb gari dagi kumthaduna manaktuda leiriba PCO amadagi mapada call tawrami. Daina na thorakpada Caleb na John ga wari sarambadu urami. Caleb pu gari manungda changkhro hairaga John ga makhoi ani oina wari sahowi. John da makhoi gi leifamsu loina hairami. Daina na hairai. Ai makhoi ani bu kep adu tamna puribani. Adu tabada John amu hairai. Ai number sing adu thengnare. Number sing adugi matung inna aikhoina chatkadawribasi hanagi nangi imana leifamdudani kep ta chatkadaba natte. Asumna makhoi ani phone da marai ngahak tawnare. John na haiba wafam pumnamak Daina na amata thajaramde. Asum wari sarambadagi
ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯅꯨꯡ ꯑꯃꯨꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯗꯥꯏꯅꯥꯒꯤ ꯃꯃꯥꯡꯗ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯑꯗꯨ ꯎꯕꯗꯒꯤ ꯗꯥꯏꯅꯥ ꯐꯣꯟꯗ ꯖꯣꯟꯅ ꯉꯥꯡꯂꯛꯂꯤꯕꯗꯨ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯗꯥꯏꯅꯥꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯑꯦꯕꯤꯒ ꯀꯦꯂꯦꯕꯀꯁꯨ ꯃꯤꯑꯣꯏ ꯈꯔꯅ ꯄꯨꯗꯨꯅ ꯒꯥꯔꯤ ꯊꯧꯈꯤꯕꯗꯨ ꯎꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯃꯥꯡꯗ ꯎꯈꯤꯕ ꯋꯥ ꯉꯥꯡꯗꯕ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯗꯥꯏꯅꯥ ꯄꯟꯊꯕ ꯇꯧꯗꯅ ꯀꯥꯔ ꯑꯃ ꯊꯧꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯄꯗ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯖꯣꯟꯁꯨ ꯉꯁꯥꯏ ꯗꯥꯏꯅꯥꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯝꯕ ꯃꯐꯝꯗꯨꯃꯛꯇꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯗꯣꯝ ꯆꯠꯈꯤ ꯍꯥꯏꯅ ꯍꯪꯗꯨꯅ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯖꯣꯟꯅ ꯒꯥꯔꯤ ꯑꯃꯨꯛ ꯊꯧꯔꯛꯄꯗ ꯂꯝꯕꯤꯗ ꯄꯨꯂꯤꯁꯁꯤꯡ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯖꯣꯟꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯗꯥꯏꯅꯥꯁꯨ ꯀꯟꯅ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯗꯥꯏꯅꯥꯒꯤ ꯃꯃꯥ ꯂꯨꯁꯤꯟꯗꯥꯅ ꯍꯥꯏꯔꯝꯕ ꯇꯥꯔꯤꯛ ꯑꯗꯨꯃꯛꯇꯗ ꯗꯥꯏꯅꯥꯁꯨ ꯁꯤꯔꯝꯃꯤ꯫ ꯖꯣꯟ ꯄꯟꯊꯕ ꯇꯧꯗꯅ ꯀꯦꯂꯦꯕ ꯑꯃꯗꯤ ꯑꯦꯕꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏ꯫ ꯂꯨꯁꯤꯟꯗꯥꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯂꯥꯛꯏ꯫ ꯖꯣꯟꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯛꯈꯪꯗꯕ ꯋꯥ ꯉꯥꯡꯗꯕ ꯅꯨꯄꯥ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯀꯦꯂꯦꯕ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯦꯂꯦꯕ ꯅꯥꯀꯟꯗꯒꯤ ꯊꯣꯔꯛꯏ꯫ ꯖꯣꯟ ꯀꯦꯂꯦꯕꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯃꯛꯇꯗ ꯋꯥ ꯉꯥꯡꯗꯕ ꯅꯨꯄꯥꯗꯨꯒꯤ ꯀꯥꯡꯕꯨ ꯈꯔꯁꯨ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯖꯣꯟꯅ ꯀꯦꯂꯦꯕꯇ ꯆꯠꯂꯁꯤ ꯍꯥꯏꯕꯗ ꯀꯦꯂꯦꯕꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯅꯥꯀꯜꯗꯒꯤ ꯑꯦꯕꯤꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯅꯨꯡꯗ ꯁꯣꯛꯍꯜꯂꯣꯏ꯫ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯒ ꯖꯣꯟꯅ ꯍꯥꯏꯔꯛꯏ, ꯑꯦꯕꯤ ꯅꯪꯗꯤ ꯀꯩꯁꯨ ꯁꯣꯛꯇꯕ꯭ꯔꯥ? ꯅꯪꯒꯤ ꯏꯃꯥꯗꯨꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯌꯥꯝꯅ ꯄꯥꯝꯕꯅꯤ꯫ ꯑꯦꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩ ꯈꯪꯉꯤ, ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯥꯗꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯛꯏ꯫ ꯀꯦꯂꯦꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯕꯥꯕꯥ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯒꯤ ꯁꯥꯐꯒꯗꯕ ꯂꯝꯕꯤ ꯑꯗꯨ ꯃꯦꯁꯦꯖ ꯊꯥꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯦꯂꯦꯕꯀꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯃꯥꯡꯗ ꯅꯝꯕꯔ ꯃꯌꯥꯝ ꯑꯃꯗ ꯀꯣꯗ ꯑꯣꯏꯅ ꯏꯈꯤꯕꯗꯨ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨ ꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯆꯦꯛꯁꯤꯟꯅꯕ ꯊꯥꯔꯛꯈꯤꯕ ꯃꯦꯁꯦꯖꯁꯤꯡ ꯑꯣꯏꯔꯝꯂꯦ꯫ ꯀꯦꯂꯦꯕꯀꯤ ꯋꯥꯗꯨ ꯇꯥꯕ ꯂꯣꯏꯕꯒ ꯖꯣꯟꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯖꯣꯟꯅ ꯋꯥꯐꯝꯗꯨ ꯍꯥꯏꯕꯒ ꯃꯊꯛꯇꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯃ ꯄꯥꯏꯊꯔꯛꯏ꯫ ꯑꯦꯕꯤ, ꯀꯦꯂꯦꯕ ꯑꯃꯗꯤ ꯖꯣꯟ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯗ ꯀꯥꯈꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯟꯗꯤ ꯌꯥꯎꯕ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯟꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯈꯛꯇ ꯄꯨꯒꯗꯕ ꯑꯣꯏꯔꯝꯃꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯖꯣꯟ ꯃꯐꯝꯗꯨꯗ ꯂꯩꯍꯧꯕ ꯇꯥꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤꯁꯨ ꯁꯥꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯂꯩꯔꯝꯕ ꯃꯤ ꯃꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯁꯛꯐꯝ ꯑꯣꯟꯈ꯭ꯔꯦ꯫ ꯃꯤꯒꯤ ꯁꯛꯐꯝ ꯑꯣꯏꯅ ꯂꯩꯔꯝꯕꯗꯨ ꯑꯦꯂꯤꯌꯟꯒꯤ ꯁꯛꯐꯝ ꯑꯣꯏꯅ ꯑꯣꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯦꯂꯦꯕ ꯑꯃꯗꯤ ꯑꯦꯕꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯂꯛꯄꯒꯤ ꯁꯛꯇꯝꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯒꯤ ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯈꯟꯒꯠꯄꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯅꯧꯍꯧꯅꯅ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠꯇꯨꯗ ꯈꯟꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯨꯔꯤꯕꯅꯤ꯫ ꯖꯣꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯅꯨꯡꯁꯤꯅ ꯂꯦꯡꯒꯣꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯣꯂꯔ ꯐ꯭ꯂꯦꯌꯔꯅ ꯌꯩꯕꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯃꯩ ꯍꯧꯅ ꯆꯥꯛꯇꯨꯅ ꯄꯨꯡꯇꯨꯝ ꯇꯨꯝꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯁꯤꯟꯗ ꯀꯦꯂꯦꯕ ꯑꯃꯗꯤ ꯑꯦꯕꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨꯒꯤ ꯄ꯭ꯂꯥꯅꯦꯠꯇ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕꯗꯨ ꯎꯠꯂꯛꯏ꯫ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ꯫